ngasi gi inchang mathen di mayam aina ngasi di hawai oina thongjarage hawai mukni siga yaipanji thaga bori siga tawraga nakopina thau sok tawraga ma thongjarage aduga se ngaringa je nga matong di jathokre ngaringa la ngai hawre ngaringa jiga sigi khamen jiga si loken khamen ni aduga sigi alu jiga si yongchak maru je se ka athami je si thaga kangho ma ngaujarage ngaringa kangho hai tare aduga yongchak se sumaina aroba je tangkai ka aga hoi morok met laga to sanba yongchak se singju oina hai tare ne singju oina morok met ta tot pa hai tare aduma tawjarake ado ji chak thongna na ba maroi pang khamen ke ka ji semba hogjarage mayam yengminarase ji maroi soiba hogjarage nakopi se sina horen kanghong da kitang thaksan na ba yok nga yei da hapchang na loi makok se sok tawda de ko insang yam thongbu na tabani na ba ko Bamuna tawo bu de tamun ba chok tawai ni na kitang changlap na dum sumaina yam chang da mai choi ba ya yai panji mung choi jarage yai panji ngarang thi ba khangde a katien chang manung da ong ka thuame adai da pawa da cham yang khai mi ai gi pawa ma khaim hoi mi yam da bani na ina pawa khaim dang di lejer e do lupa IT gi kenon yai pan ni je mana khai dok ta di mapum dok ba ha roi tum mok chang mai khai dok jagi tang su chaning muran ni na lai re hai tare mana ai di hawai thong da uyen di leirak re uye lo yai pan lo mai tha ga hawai thong ji haw yai pan ji am di torok ti ha ba bo akhoi di ani ji tha ga ya mi do yai pan yam thak chala ju haw na ti si alu ji maku khar sik chal le si akhoi gi loken gi si gi tan wa alu ni si haw nen daw ni ko ka la na si ni ko lo alu je ahum ji dang tha ga dum ya ne ba yam thao khamen je sumaina hana soi do ge do ga cha ma na ta di taw doi ni na ai taw ge to ba taw ro goi ngau gi taw doi ni na ne ga no taw ni ising ya di yam ko yam taw do terus sama ya. Mình giảm mất rồi đấy, gì alu gì không sôi gì vậy? Thaman nhớ mà này tàu đuôi này nè thì mà tuần gì đi tên nắp sứt lối thật đẹp nên mà hai tàu giờ alu xoay với lôi đấy ham mê là muốn xoay rồi đấy tàu giờ bên này nó mày đang thua cái chập chày vậy đi xem nè Cerang mía dari semuanya kami je, nong ni yang balik ba, singju dah apa jo hau kadam se. Jadi injang siapa je kami je si suai lor ga pukul lor le, jadi thong ba hau ni, si suai lor ga, sim tengah le, lor chal le, pikmen na ek kual le. Loi re ji khamen ji soi ba loi re da injang thong ba hawrage ji mai thaga le injang thong ba hawrage hawai hana thangkat lage ji hawai kam na ban ji mahi ka khal sare si hawai je cham ba loi re na mi hap chal lage hawai hap loi re
ꯀꯥꯝꯗꯣꯏꯁꯦ ꯌꯥꯏꯄꯟꯁꯤꯒ ꯍꯋꯥꯏꯁꯤꯒꯗꯅꯦ ꯌꯥꯏꯄꯟꯁꯦ ꯊꯥꯛꯆꯜꯂꯅꯤ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯁꯤ ꯀꯥꯝꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯄꯦꯟꯁꯤ ꯁꯥꯔꯦ ꯑꯗꯨꯅ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯇꯥꯎꯅꯕ ꯊꯥꯎ ꯍꯩꯖꯔꯦ ꯌꯥꯝ ꯍꯩꯗꯗꯤ ꯌꯥꯔꯣꯏ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯂꯨꯁꯦ ꯍꯥꯞꯆꯜꯂꯒꯦ ꯇꯥꯎꯅꯕ ꯂꯣꯏ ꯇꯥꯎ ꯌꯥꯅꯤ ꯇꯥꯎꯗꯣꯏꯅꯤ ꯁꯤꯗꯤ ꯁꯤ ꯃꯨꯜꯂꯝꯃꯗꯕꯗꯤ ꯃꯥꯜꯂꯦꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈꯤꯒꯦ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯛꯄ ꯇꯧꯕꯗꯨꯅ ꯍꯥꯎꯒꯗꯕ ꯍꯦꯛ ꯃꯥꯜꯂꯦ ꯑꯗꯣ ꯁꯤ ꯏꯉꯧ ꯉꯧꯔꯤ ꯉꯥꯡꯗꯤ ꯉꯥꯡꯁꯤꯜꯂꯛꯑꯅꯤ ꯁꯤ ꯑꯂꯨꯁꯤ ꯀꯣꯠꯊꯔꯒꯦ ꯌꯥꯔꯅꯤ ꯁꯨꯃꯥꯏꯅ ꯈꯥꯃꯦꯟ ꯑꯃꯨꯛ ꯇꯥꯎꯗꯣꯏꯅꯦ ꯁꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯣꯏꯔꯦ ꯁꯤꯅ ꯈꯥꯃꯦꯟꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯈꯥꯃꯦꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯥꯎꯗꯣꯏꯅꯤ ꯌꯥꯗꯧꯗꯤ ꯃꯥꯜꯂꯦ ꯌꯥꯅꯤ ꯁꯤ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯅꯤꯔꯛ ꯊꯣꯡ ꯇꯥꯎꯗꯗꯤ ꯌꯥꯔꯣꯏ ꯈꯥꯃꯦꯟꯗꯤ ꯌꯥꯝ ꯊꯨꯅ ꯃꯨꯟꯕꯅꯦ ꯁꯤ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯀꯣꯠꯊꯔꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯈꯥꯃꯦꯟ ꯇꯥꯎꯕ ꯑꯂꯨ ꯇꯥꯎ ꯂꯣꯏꯔꯦ ꯈꯥꯃꯦꯟ ꯇꯥꯎ ꯂꯣꯏꯔꯦ ꯉꯧꯕ ꯍꯧꯔꯛꯑꯅꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯃꯔꯣꯏꯁꯦ ꯁꯤꯒꯤ ꯅꯥꯀꯨꯞꯄꯤꯒꯤ ꯃꯈꯣꯛꯁꯦ ꯍꯥꯏꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯉꯥꯔꯤꯡꯈꯥꯒꯤ ꯊꯥꯎ ꯉꯧꯕ ꯍꯧꯔꯦ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯆꯅꯝꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯆꯅꯝ ꯀꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯆꯅꯝꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯡ ꯈꯔ ꯊꯥꯛꯆꯤꯜꯂꯒꯦ ꯁꯤꯡꯁꯦ ꯁꯤꯡ ꯀꯥꯡꯉꯧꯅꯤꯅ ꯈꯔ ꯍꯦꯟꯅ ꯊꯥꯛꯀꯦ ꯌꯥꯔꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯍꯋꯥꯏꯒ ꯁꯨꯕꯁꯦ ꯃꯔꯣꯏꯁꯤꯡꯁꯦ ꯃꯨꯜꯂꯦ ꯑꯗꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯑꯃ ꯊꯥꯛꯀꯦ ꯃꯁꯤ ꯉꯁꯥꯏ ꯀꯥꯎꯔꯝꯃꯦ ꯆꯥꯝꯊꯣꯛꯑꯒ ꯂꯣꯏ ꯊꯝꯃꯕꯅꯦꯕ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯆꯨ ꯊꯥꯛꯆꯤꯜꯂꯒꯦ ꯃꯆꯨ ꯊꯥꯛꯆꯤꯜꯂꯒꯦ ꯌꯥꯝꯗ ꯑꯗꯩ ꯃꯣꯔꯣꯛ ꯃꯀꯨꯝ ꯈꯤꯇꯪ ꯑꯃ ꯊꯥꯛꯀꯦ ꯁꯨꯃꯥꯏꯅ ꯑꯇꯦꯛꯄ ꯊꯥꯛꯑꯁꯨꯀꯣ ꯉꯥꯔꯤꯡꯈꯥꯁꯤ ꯃꯣꯔꯣꯛ ꯁꯥꯔ ꯍꯥꯎꯕ ꯊꯥꯛꯀꯗꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯃꯨꯜꯂꯦ ꯉꯥꯔꯤꯡꯈꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯔꯣꯏ ꯃꯄꯥꯡ ꯃꯨꯜꯂꯦ ꯃꯣꯔꯣꯛꯁꯤꯁꯨ ꯃꯨꯜꯂꯛꯑꯦ ꯑꯗꯨꯅ ꯉꯥꯔꯤꯡꯈꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯈꯗꯥꯡꯇꯪ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯉꯥꯔꯤꯡꯈꯥꯁꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯝꯃꯒ ꯊꯝꯃꯤ ꯍꯥꯏꯇꯥꯔꯦ ꯃꯨꯟꯅꯕ ꯑꯇꯩ ꯑꯇꯩꯗꯤ ꯑꯃꯨꯟꯕ ꯉꯥꯛꯇꯅꯤꯅ ꯑꯗ ꯍꯋꯥꯏ ꯁꯣꯛ ꯇꯧꯊꯣꯛꯀꯦꯅ ꯊꯥꯎ ꯍꯩꯔꯦ ꯊꯥꯎ ꯌꯥꯝꯃꯜꯂꯁꯨ ꯕꯣꯔꯤ ꯇꯥꯎꯗꯣꯏꯅꯤꯅ ꯈꯤꯇꯪꯒ ꯍꯩꯔꯒꯦ ꯌꯥꯔꯦ ꯕꯣꯔꯤꯁꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯁꯥꯔꯦ ꯑꯗꯨꯅ ꯕꯣꯔꯤꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯀꯥꯗꯣꯏ ꯆꯥꯠꯅꯤ ꯕꯣꯔꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯝ ꯀꯨꯏꯅ ꯊꯝ ꯌꯥꯗꯦ ꯂꯣꯏ ꯃꯩꯗ ꯊꯥꯡꯒꯠ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯆꯞ ꯂꯥꯎ ꯀꯥꯁꯟꯗꯣꯏꯕ ꯑꯍꯩꯕꯒ ꯑꯣꯏꯕꯅꯤꯅ ꯍꯋꯥꯏ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯍꯧꯖꯤꯛ ꯇꯦꯖꯄꯥꯠꯅ ꯊꯥꯗꯔꯦ ꯑꯗꯣ ꯃꯤꯊꯤ ꯍꯥꯟꯅ ꯊꯥꯗꯔꯗꯤ ꯃꯤꯊꯤꯁꯦ ꯍꯦꯛꯇ ꯀꯥꯊꯣꯛꯈꯤꯌꯦ ꯑꯗꯨꯅ ꯃꯔꯣꯏ ꯍꯥꯞꯄ ꯀꯥꯟꯗ ꯃꯤꯊꯤ ꯍꯥꯞꯀꯦ ꯃꯔꯣꯏ ꯉꯧꯔꯦ ꯃꯤꯊꯤ ꯈꯤꯇꯪ ꯊꯥꯗꯔꯒꯦ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ ꯍꯥꯞꯆꯜꯂꯦ ꯃꯔꯤ ꯊꯥꯛꯀꯦ ꯍꯩꯔꯤꯕꯣꯞꯇꯤ ꯍꯥꯎꯋꯦ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯅꯤꯁꯤꯃ ꯊꯥꯗꯔꯒꯦ ꯑꯗꯨꯒ ꯁꯤꯡ ꯈꯤꯇꯪ ꯑꯃꯃꯨꯛ ꯊꯥꯛꯆꯟꯒꯦ ꯌꯥꯔꯦ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯊꯥꯛꯑꯣꯏꯗ ꯃꯔꯨ ꯃꯔꯥꯡ ꯊꯥꯛ ꯑꯍꯥꯎꯕ ꯅꯠꯇꯦ ꯑꯗꯩ ꯃꯆꯨꯁꯨ ꯊꯥꯛꯆꯜꯍꯧꯔꯒꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯍꯋꯥꯏ ꯍꯩꯖꯜꯂꯒꯦ ꯃꯔꯣꯏ ꯃꯨꯜꯂꯦ ꯍꯩ ꯃꯨꯁꯜꯂꯗꯤ ꯍꯥꯎꯋꯦ ꯍꯋꯥꯏ ꯍꯥꯞꯆꯜꯂꯦ ꯃꯔꯣꯏ ꯀꯥꯈꯟꯒꯦ ꯇꯧꯋꯦꯅ ꯃꯍꯤ ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯅꯪ ꯂꯥꯎ ꯂꯩꯔꯝꯃꯤ ꯍꯋꯥꯏꯁꯦ
ꯍꯥꯞꯊꯔꯦ ꯁꯤꯒꯤ ꯍꯤꯡꯁꯦ ꯍꯩꯖꯤꯟꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯇ꯭ꯔꯁꯨ ꯄꯨꯂꯞ ꯃꯥꯏ ꯁꯧꯒꯠꯆꯔꯛꯑꯅꯤ ꯑꯗꯨꯒ ꯃꯍꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯇꯗꯤ ꯌꯥꯔꯣꯏꯌꯦ ꯌꯥꯝ ꯅꯪꯃꯟꯈ꯭ꯔꯦ ꯏꯟꯁꯥꯡꯁꯦ ꯌꯥꯔꯦ ꯉꯁꯤꯒꯤ ꯕꯣꯔꯤꯁꯦ ꯀꯔꯤ ꯂꯝꯒꯤ ꯒꯨꯟꯗꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯐꯅꯤ ꯔꯣꯡꯕꯣꯡ ꯀꯥꯏꯗꯤ ꯕꯣꯔꯤꯒꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯒꯨꯟꯗꯥ ꯌꯥꯝ ꯇꯧꯔꯦ ꯃꯤꯗꯤ ꯂꯥꯏꯔꯅ ꯍꯋꯥꯏ ꯁꯧꯒꯠꯄ ꯉꯥꯏꯔꯤꯉꯩꯗ ꯁꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯑꯗꯨꯃꯥꯏ ꯌꯣꯡꯆꯥꯛ ꯊꯥꯛꯆꯤꯜꯂꯒ ꯑꯣꯠꯂꯒꯦ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯑꯃꯗꯤ ꯑꯃꯦꯠꯄꯒꯤꯅꯤ ꯌꯥꯍꯟꯗꯀꯣ ꯋꯥꯗꯤ ꯇꯦꯟ ꯍꯥꯏꯕ ꯇꯦꯟꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯕ ꯁꯨꯃꯥꯏꯅ ꯄꯥꯏꯗꯗꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯈꯥꯡ ꯅꯨꯡ ꯑꯗꯨ ꯑꯗꯥꯏꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯂꯩ ꯄꯣꯠꯇꯨꯗ ꯀꯛꯊꯠꯀꯦ ꯁꯨꯃꯥꯏꯅ ꯁꯤ ꯀꯥꯡꯉꯧꯁꯤ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯑꯣꯠꯈꯥꯏꯔꯒ ꯉꯥꯛꯇꯪ ꯉꯧꯔꯒ ꯌꯥꯔꯅꯤ ꯏꯟꯖꯥꯡꯁꯤꯁꯨ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯑꯇꯥꯎꯕꯒ ꯑꯂꯨ ꯑꯇꯥꯎꯕꯒꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯃꯨꯟꯓꯜꯂꯛꯑꯦ ꯈꯥꯃꯦꯟ ꯑꯇꯥꯎꯕꯒ ꯑꯂꯨ ꯑꯇꯥꯎꯕꯗꯤ ꯍꯥꯟꯅ ꯑꯣꯠꯈꯥꯏꯔꯅꯤ ꯉꯥꯛꯇꯪ ꯑꯣꯠꯈꯤꯅꯤ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯗꯁꯨ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯆꯪꯅꯅꯕ ꯇꯧꯕꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯠꯄꯗ ꯑꯂꯨꯒꯁꯦ ꯃꯆꯨ ꯑꯣꯜꯂꯛꯑꯦꯕꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯇꯧꯔꯤꯒꯦ ꯌꯥꯔꯦ ꯏꯟꯖꯥꯡꯁꯦ ꯂꯣꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝꯒ ꯇꯤꯜꯍꯧ ꯑꯁꯣꯏꯕꯁꯤꯒ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧ ꯃꯆꯥ ꯑꯁꯣꯏꯕꯅꯤ ꯌꯥꯔꯦ ꯏꯟꯖꯥꯡ ꯂꯣꯏꯁꯜꯂꯦ ꯁꯤꯁꯨ ꯀꯥꯡꯍꯧꯁꯤꯁꯨ ꯂꯣꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯀꯥꯡꯍꯧꯁꯤꯗꯗꯤ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯌꯥꯝ ꯊꯥꯛꯑꯒꯦ ꯏꯟꯁꯦ ꯆꯥꯛ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡ ꯍꯥꯞꯄ ꯍꯧꯔꯒꯦ ꯌꯥꯏꯄꯟꯁꯦ ꯍꯥꯞꯀꯦ ꯌꯥꯏꯄꯟꯅꯤꯗ ꯃꯣꯔꯣꯛ ꯑꯃꯁꯨ ꯍꯥꯞꯀꯦ ꯌꯥꯏꯄꯟꯁꯤꯅꯤ ꯇꯦꯖꯋꯥꯠ ꯃꯅꯥ ꯑꯍꯨꯝ ꯊꯥꯛꯄ ꯑꯍꯨꯝꯃꯛ ꯀꯣꯠꯄꯗ ꯌꯥꯎꯔꯛꯏ ꯐꯗꯤꯒꯣꯝ ꯊꯥꯛꯄꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯇꯧꯕ ꯑꯗꯨꯒ ꯀꯥꯡꯉꯧ ꯍꯥꯞꯄꯒꯦ ꯏꯟꯁꯥꯡ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯀꯥꯡꯉꯧꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯔꯤꯡꯕ ꯀꯥꯡꯉꯧꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯂꯨ ꯈꯥꯃꯦꯟ ꯇꯥꯎꯕꯁꯤꯅ ꯍꯥꯎꯒꯗ꯭ꯔꯅ ꯇꯧꯕꯅꯦ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯗꯤꯕꯀꯣ ꯉꯥꯃꯨ ꯂꯩꯔꯧꯁꯦ ꯉꯥꯃꯨ ꯂꯩꯔꯧ ꯃꯆꯦꯠꯅꯤꯁꯦ ꯑꯩꯅ ꯅꯣꯛꯈꯥꯏꯈ꯭ꯔꯦ ꯑꯗꯣ ꯉꯥꯃꯨ ꯂꯩꯔꯧꯁꯤ ꯊꯥꯛꯄꯁꯤꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯎꯋꯦꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯗ ꯑꯗꯩ ꯌꯣꯡꯆꯥꯛꯁꯤꯅꯦ ꯑꯩ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯜ 2 ꯑꯍꯨꯝꯈꯛ ꯊꯥꯛꯆꯔꯦ ꯁꯨꯃꯥꯏꯅ ꯑꯗꯩ ꯇꯤꯜꯍꯧꯋꯣ ꯂꯣꯝꯕꯋꯣ ꯐꯗꯤꯒꯣꯝꯋꯣ ꯇꯧꯔꯒ ꯁꯤ ꯇꯣꯠꯁꯜꯂꯒꯦ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯑꯔꯨꯕ ꯁꯤꯡꯖꯨ ꯁꯨꯕꯁꯦ ꯍꯥꯎꯋꯦꯕ ꯉꯥꯃꯨ ꯂꯩꯔꯧ ꯊꯥꯛꯄ ꯌꯥꯝ ꯆꯥꯅꯩ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯍꯥꯎ ꯈꯤꯇꯪ ꯇꯪꯉꯛꯑꯒꯦ ꯊꯨꯝ ꯅꯝꯕꯤ ꯅꯝꯗꯤ ꯌꯦꯡꯖꯔꯛꯑꯒꯦ ꯑꯩꯅ ꯍꯋꯥꯏ ꯃꯨꯛꯀ ꯌꯥꯏꯄꯟꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯕꯣꯔꯤꯁꯦ ꯀꯥꯛ ꯂꯥꯎꯏꯅꯦ ꯑꯁ ꯕꯣꯔꯤꯁꯤꯗꯤ ꯄꯨꯔꯥ ꯒꯨꯟꯗꯥ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯃꯍꯥꯎꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯩ ꯋꯥ ꯂꯩꯇꯦ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗ ꯍꯥꯎꯋꯦ ꯑꯩ ꯌꯥꯏꯄꯟ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦꯅ ꯆꯝꯐꯨꯠꯀ ꯆꯥꯗ꯭ꯔꯦ ꯍꯋꯥꯏ ꯊꯣꯡ ꯍꯥꯟꯅ ꯆꯥꯈ꯭ꯔꯦ ꯆꯝꯐꯨꯠꯁꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯆꯥꯒꯦ ꯊꯨꯝꯒ ꯆꯞ ꯆꯥꯔꯅꯤ ꯍꯥꯎꯋꯦ ꯑꯁ
말이 막 스톰 짭짤미 하와이 동점 하오람님이 하나 팀으로 잡더라 hả ngay ngày em hỏi anh này ngay em nói em hỏi còn ra lúc anh nói không ra ngầm mùa này không thao cái mà hỏi gì đó 인상 진짜 học tập mà hay đâu hay đi bồi đi học rồi 인상 chỉ đem học ấy mẹ học đấy không mua chậm ra đấy anh thùng làm đến mẹ mà tạm thấy đây thì video sẽ lôi chân ra đấy đem học đấy